salai taret ki phiral khongpak da netuna karem ka thaina ki ba kuki khulai 5% pharaga maral gi matungina serak pi gani haina governor na thajaba pirakle haina KS ibomsa na phongdokhre salai taret ki phiral khongpak na netuna karem ka thaina ki ba kuki khulai 5% pharaga maral gi matungina serak pi ragani haina governor Ajoy Kumar Balana MLA taret ka ngasi unakhi bada thajaba pirakle haina lamlai AC gi MLA KS ibomsa na ngasi lamlai AC gi sekta da leiba idam parta Rajya Sabha gi MP le semba sana zawbana nung thabi khubam semgat naba yengsin ba lakpa ga mari leina na phongdokhre thoram madu dai bomsa na makha paudam laduna hai hojik miyam na thengnari ba awa baseng ge matang da ngarang lang thabal AC gi MLA Karam Syam lamlai AC gi MLA KS ibomsa pasoi AC gi MLA Sapam Kunjaki so Konthuzam AC gi MLA Dr Sapam Ranjan Wabaga AC gi MLA U Deben Sagolban AC gi MLA RK Imo nungba AC gi MLA Dingalung Gangbaina saruk yaduna governor unakibani MLA sing atsigi maikei gi numit kharani gi mamangda afaba makal gi khulai paiba kuki terrorist kharana salai taret gi phiral karem ka thaina duna tawkhiba lisat aduda matam khara ingtharuraba lan ase amuk hawgalaknabagi masak oirakadawre mara leiba sing pharaga matik saba sairak pi na ba haike governor gi maikei gi kangpokpide nongmai pairaga football sanaba yaukhiba sing phakibagum salai taret gi phiral da tawhoidaba thabak tawkhiba sing phagani haina thajaba pirakhi haide Tengnopal gi saibom da yamlaba explosive nongmai maru phagat khre Indo-Myanmar border elat laothokhre security force na Tengnopal district ki saibom area da masing yamlaba IED amadi nongmai maru sing phagat khibaga loinana Indo-Myanmar border da security elat laothokhre hairibu security alert asi central security force na local police ka loinana ngarang Tengnopal district ki saibom khulda khudak ta pangthokiba source operation singda magazine singa loinana country made 9mm pistol ani 9mm ammunition mari improvised explosive device tara hand grenade nipan amasung pompi cell nipan phagat pangam ke hairi official source na hai chathakiba search operation se intelligence ki report matungina saibol kholgi area da insurgency group ki mioi sing sangsilak dore haibagi pau phangbadagi security personnel singna metal detecting amadi sniffer dog sing sijinaduna mafam adu da pak san na chathakiba search operation adu da hairiba polam sing asi phangba ngam khibani official source asina Taraduna High Tengnopal District ki Indo-Myanmar border ga naknaba khul singda insurgent singna anti-social activities sing hengalapna maram oiraga security da zauna singna rakle maram asina Indian Security Force singna hairiba mapam sing asida security high alert lauthokibani hairi Lan asida apeku Furup singbu victim oihanduna usin sinnaba kuki singna honari haina hira kabuina phongdorakre Sahi kaya changna kuki singna iramta masigi yellow singbu muthatnaba honaduna lakhi masigi saruk ama oina yellow yek salai leiba lamtam sigi Furup macha singbu kuki Furup ni haina document kaya phongbata natana nung stone fawa yongduna lakle masida natana Kangpokpi district manungda leiba kom liangmai purum kharam na singbugi khul singbu kuki village ni haina document semtuna center da thabada natana la nasida namduna yahonnabagi thausul sinduna lakle makhoigi pandamase Manipur Tana Thugainaba Lana Sida Apiko Furup Sing asibu victim oihanduna usin sinnaba honabani haina Indigenous Pillar Construction Committee ki Chairman Federation of Haumi gi Vice President ke hira kabuina phongdorakle hira masiga mari leinana ngasi kabo lekai da leiba Federation of Haumi gi loisang da pangthokiba pawgani phama da mahana maka taraduna hai aimol anal chiru sothe koirau koireng kom maring moyon monsang purum na singba singasi kuki tribe ta singhanna ba honara Sigi mayokta yek salai leiba Furup sing asina kayara khana makhoi kuki tribe nate haina sengdokhiba laikhrabasu ikai khangdaba machin thibada akiba phawdaba kuki singna apikpa tribe singbu kuki Furup ta sing sinnaba honabadi leptre aikoi ki yellow mi Furup pu kanjanaba Federation of Haumi na yellow mi yek salai leiba Furup kunga manga gi ming hakpa indigenous pillar ama sawombung kaboi khunjauna lampiduna yungnabagi thorang losilakle tha sigi kunga mathoida pillar asigi akoibada u thabagi thoram ama pangthok kane masida yellow me Furup kunga manga asigi lusingbu singda natana VIP sing Naga People's Organization CSO singna sarugya gane masida lamna masigi miyamna su sarugya biu mahana high indigenous pillar asina sahi cha kaya ilamda masigi yek salai leiba Furup singi satam mama oiduna haurak liba mirol singna khangbangam lagani haike
Tripuragi Maitai Taba Maphamsingda ngasidagi Maitai Mayek Takpi Tambiba Haukre Haidi Directorate of Language Planning and Employment amadi Mitai Irol Iek Loisilon Mitai Irol Iek Loina Silon Apun Bulup Milal Kanglai Pakna Numitarani Sathagada Maitai Mayek Tambibagi Thoram Ngarang Puthiba Depta Mandapta Puthiba Welfare and Cultural Society Tripuraga Kusamnaduna Hodopagi Thoram Pangthokre Thoram Maduda Milalgi President Khaidem Ingosana Thoram Mapu Milalgi Working President Sadopam Tomba Mangang Resource Person Ukalgi General Secretary Mutum Maniton Mangang Manipur Literary and Cultural Forum Tripuragi Secretary KSS Mangal Puthiba Welfare and Cultural Society Tripuragi Secretary Sinam Deepak Manipur Sahitya Parishad Tripuragi Assistant General Secretary Konsam Atul Singh PW and CSK Advisor and Niranjan Tattana Athoba Mitung Amadi Akanaba Mitunglen Oina Sarugyake Tauramadu Milalgi General Secretary Langolzam Nonglai Lembina Taurongi Nungi Warol Tamki Takpi Tambigado Ribasida Waikom Gozen Mete Amadi Sinap Kundisa Su Sarugyari Milalna Nasidagi Tripuragi Mete Taba Mapamsing the Paksana Mete Mek Takpi Tambiba Hodokre Hipung Kudimakta Mete Mek Pukhangan Hayanaba Lepaletana Honaduna Lakle Manipur Panda soina takraba igi mari oiraba singtata natana mepung kudimakta hayanaba tangkak naina changsilaki gani milalna lol mayek sakhanaba changsilaba khongsang asida pumnamagna sawatpiu haina so appeal tawrakle lamdam asigi oiriba phibam asidi miyamgi mihutsing laibagi artha thoktre haina paunil khongi editorial thamlakle Manipur da laiba Kuki singi lusing makharana Kuki kolai paiba narco terrorist singi matenga loinana Manipur da Kuki gi laiba ama semnaba gi damak yelaumi mitai da landarak pabo laksinba matam adugi Manipur lengat ngamdabadagi mitai sing wana ringai matamda lengaki lusing ba Chief Minister sinnana ba Chief Minister oining bakharana honarakpagi mahaina Manipur da procedure rule lerakre BJP na lengak sembagi MLA masing suna anauba lusing ba ama khanjaraga lengak semgi haiba phawang ngamdabana karamba matamda miyamna khanjaba mihut kelenga ama amuk leirakadagi haiba ngamdre asigumba phibam masida miyamgi mihutsing laibagi artha thoktre Manipur Assembly animated suspension tawraga President rule state asida lairiba si miyamgi mihut oiriba MLA singna leihanbani makoi miyamgi mihut oiba tamatik chadaba miyamgi yaifanaba khandabagi mahaini haibada haimanba thoktre Kuki na maitai da landarakpa matamda matam chana laksinba ngamdaba amadi aranba tawbagi chairak piba ngamkhidaba dubu miyamgi mihut singna lengakpa haidabagi mahaini haibasi khangnaribani asigumba matik chadaba miyamgi mihut singna miyamna piba democracy gi hak sing sizinaba ngamdana President rule lehlapa haibasi Manipur gi miyamna piba hak aduma handuna Manipur miyamu karemnabani haiba tai asigumba miyamna piba hak miyamna piba hak manghalabanina miyamgi mihut punamak miyamgi mihut oiduna miyambu lusingbu oiba ngamdre haiba yajaduna miyamgi mihut oibadagi resign tawjabana hena miyamgi yaifaba oiragani haibasi masana khanjaduna resign tawbagi matam oiraklabara haibasi nainaba matam oire miyamna su President rule leirakpasi miyamna khankiba mihutsing matik chadabadagi ni khanna anauba miyamgi mihut khandanaba tawba yaba thaurangsing tawba chumlagani Manipur gi miyam democracy chatpa leibaki miyamni haibasi miyam amadi mihutsingna kaufam thokte haina thamlakle